ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯃꯤꯇꯥ ꯅꯥꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯔꯣꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯡ ꯏꯊꯪ ꯊꯪꯕ ꯑꯣꯏꯅ ꯂꯣꯏꯔꯣꯏ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯃꯤ ꯄꯪꯌꯥꯝ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯆꯍꯤ 3 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯣꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯒꯤꯅ ꯑꯄꯣꯛꯄ ꯁꯥꯖꯧ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅ ꯊꯥꯔꯣ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯂꯥꯟꯊꯦꯡꯅꯕꯗ ꯅꯣꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯐꯤ ꯑꯅꯥꯟꯕ ꯑꯃꯠꯇ ꯁꯦꯠꯀꯅꯤ, ꯃꯥꯏꯊꯣꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯀꯦꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤꯅ ꯍꯔꯥꯎ ꯃꯤꯅꯣꯛ, ꯑꯗꯨꯕꯨ ꯊꯥꯔꯣꯒꯤ ꯂꯥꯏꯕꯛꯇꯅ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯅꯤ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯡꯅ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛꯇꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯄꯒꯨꯝ ꯃꯁꯦꯛ ꯃꯉꯥꯜꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯌꯦꯟꯕ ꯍꯧꯔꯛꯄ ꯇꯥꯟꯐꯝ ꯑꯗꯨꯗꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯌꯥꯍꯧꯗꯣ ꯉꯜꯂꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯠꯇ ꯅꯪꯗꯕ ꯇꯥꯔꯤꯅꯤ꯫ ꯍꯧꯒꯠ ꯑꯩꯁꯨ ꯇꯨꯔꯦꯜ ꯆꯠꯅꯕ ꯇꯧꯈꯤꯒꯦ꯫ ꯊꯕꯛꯁꯤꯡꯁꯦ ꯅꯪꯗꯕ ꯇꯥꯔꯦ꯫ ꯏꯃꯥ, ꯁꯨꯛ ꯉꯜꯂꯤꯁꯤꯕꯨ ꯍꯧꯖꯤꯛꯇꯒꯤ ꯇꯨꯔꯦꯜꯗ ꯀꯨꯝꯒꯗꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯁꯥꯗꯣ ꯂꯣꯏꯅꯃꯛ ꯁꯣꯛꯄ ꯇꯥꯔꯦ꯫ ꯊꯕꯛ ꯁꯨꯕꯗ ꯃꯇꯝ ꯑꯃ ꯏꯅꯥꯏ ꯅꯥꯏꯗꯦ꯫ ꯏꯃꯥꯅ ꯄꯪꯁꯨꯗ ꯁꯨꯔꯕꯁꯨ ꯍꯌꯦꯡ ꯅꯥꯔꯛꯂꯕꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯉꯁꯤꯒꯤ ꯂꯩꯉꯣꯏ ꯍꯋꯥ ꯒꯥꯔꯤ ꯃꯄꯣꯠ 4 ꯊꯥꯒꯗꯕꯅꯤ ꯍꯥꯏꯌꯦ꯫ ꯃꯗꯨ ꯅꯪꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯁꯥꯎꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯉꯟꯅ ꯊꯣꯔꯛꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨ ꯆꯥꯛꯈꯥꯎꯒꯤ ꯂꯥꯟꯊꯦꯡꯅꯕꯗ ꯏꯁꯥꯒꯤ ꯑꯅꯥꯕꯗꯤ ꯅꯥꯕ ꯐꯥꯎꯕ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥ, ꯅꯪꯁꯤ ꯋꯥꯗꯤ ꯋꯥꯔꯦꯀꯣ꯫ ꯑꯩꯒꯤ ꯈꯟꯕꯗ ꯅꯁꯥꯗꯣ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈꯥꯔꯣꯝꯒꯤ ꯑꯕꯣꯛ ꯊꯦꯝꯕꯤ ꯍꯣꯏꯗꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯑꯍꯜ ꯃꯥꯟꯁꯤꯜꯂꯛꯂꯦ꯫ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯃꯤꯠꯃꯥꯡꯗ ꯐꯟ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯥꯔꯣ, ꯅꯪꯕꯨ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯇꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇꯪ ꯊꯝꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤꯅ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥꯅ ꯏꯁꯥꯁꯦ ꯏꯗꯣꯡ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯛꯁꯤꯜꯂꯛꯄꯒꯨꯝ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯀꯥꯅꯨꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯀꯌꯥ ꯑꯁꯨꯝ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯄꯅ ꯋꯥꯈꯜꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯐꯛꯆꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯅꯪꯅ ꯇꯧꯒꯗꯕꯁꯤꯕꯨ ꯈꯟꯕꯗ ꯑꯩꯁꯦ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯕꯣ? ꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯤ꯫ ꯍꯌꯦꯡ ꯐꯔꯛꯂꯒ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯋꯥꯈꯜꯗꯣ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ꯫ ꯈꯔꯁꯨ ꯆꯥꯎꯊꯣꯛꯄ ꯇꯝꯁꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯛꯆꯥꯡꯗꯣ ꯍꯥꯟꯅ ꯀꯜꯂꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯂꯣꯏꯅꯃꯛ ꯉꯝꯃꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯛꯁꯦ ꯆꯥꯛꯈꯣꯝ ꯑꯃꯇꯪ ꯆꯥꯅꯕ ꯇꯧꯁꯤ꯫ ꯑꯩ ꯏꯜꯂꯛꯀꯦ꯫ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯈꯅꯥꯎꯁꯤꯗ ꯇꯥꯕꯒ ꯍꯦꯛꯇ ꯑꯣꯟꯅꯤꯡꯂꯛꯏ꯫ ꯄꯨꯛꯁꯤꯗ ꯂꯥꯝꯂꯕꯁꯨ ꯆꯤꯟꯕꯥꯜꯁꯤꯗꯗꯤ ꯍꯨ 8ꯃꯨꯛ ꯈꯥꯕꯅ ꯑꯩ ꯀꯔꯤꯃꯠꯇ ꯌꯣꯠꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯆꯝꯐꯨꯠꯇ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯊꯛꯀꯦ꯫ ꯍꯣꯏ, ꯁꯤ ꯊꯕꯤ ꯆꯝꯐꯨꯠꯅꯤ꯫ ꯊꯨꯝ ꯈꯖꯤꯛꯇꯪ ꯍꯥꯞꯂꯒ ꯆꯝꯅ ꯐꯨꯠꯂꯛꯄꯅꯤ꯫ ꯁꯤꯃꯇꯪ ꯆꯥꯊꯣꯛꯁꯤ꯫ ꯊꯥꯔꯣꯅ ꯊꯕꯤ ꯆꯝꯐꯨꯠ ꯃꯀꯛ 3 ꯏꯜꯂꯕ ꯃꯇꯨꯡꯗ ꯃꯍꯤ ꯈꯖꯤꯛꯇꯪ ꯊꯛꯂꯒ ꯁꯥꯖꯧꯗꯨ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯖꯤꯛꯇꯪꯒ ꯆꯥꯁꯤꯜꯂꯨ, ꯍꯛꯆꯥꯡꯗꯣ ꯆꯥꯗ꯭ꯔꯗꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄ ꯇꯥꯔꯦ꯫ ꯑꯃꯒ ꯏꯜꯂꯛꯀꯦ꯫ ꯌꯥꯔꯦ꯫ ꯑꯩ ꯄꯨꯛꯁꯤ ꯅꯥꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ ꯊꯥꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯅꯃꯥꯅ ꯆꯥꯗꯦ꯫ ꯑꯩꯅ ꯂꯩꯔꯝꯕ ꯌꯨꯝꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤꯒꯅꯨꯀꯣ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯆꯥꯎꯅꯕ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯃꯤꯔꯛ ꯇꯤꯟꯕ ꯃꯇꯝꯗ ꯃꯄꯥ ꯃꯃꯥ ꯎ ꯄꯥꯡ ꯁꯨꯗꯕ ꯑꯣꯏꯔꯕꯁꯨ, ꯅꯥꯕ ꯍꯥꯡꯕꯒꯤ ꯑꯋꯥꯕ ꯂꯩꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅ
ꯅꯥꯎꯀꯣꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯗꯨꯛ ꯆꯤꯡꯅꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨ ngasi khakta amuk na hongna aibu chingna waklaklibra nangai gi punsi kamdongna laki aibudo kakthokpagum chingna bu wangangangta ngasidi nangi wahai singasina aibu thazadaba phawrakpa mali nangbu thazadaba gi nate punsi gi nungaiba phangjaraktrabi nangbu pamubana kanagi so ihandingdaba gi aina pamujaduna haibani aina nangi thamoidi masakna khangida inkalakpagi akanba nonglay marakta nangi nungsiba saktamaduna aibu nanakta singsin masidi aina nangbu yumsida purakibado nangbu wanabu aina thokshraba male ai iswar mabudi waraudaba ngamte karino khangdana layong khangdaba laina asina ngasidi aibu punsinduna thambiri toklose sonthamankhre nupa yamna mante wahai si hairaga tharo lona mapidi taithoksai sajaubu hifallamlaga tharo pikliba machanupi aduna ningai tawrakpa adu pamkhattuna theyamnaba haiduna thokre nungsina wakhalda umduna leiriba mamabu thaktak nomlai ma kaidorage haina kaubaga tadaw makai unglibuduba nasa nungairaktrabra hakjang amdraga nafuda turel kumbadi kumkinu koima ayoina satlabasu satke adugi nate ai karino ma khangning singlang phare nangnya iman horen halakpagi maningda paliba khamena sangduga hangam phaidom to magi heklam horen nungthin lalon bina injang tikpa lakan injang heklamu haidana hairambani hoima ado yari khai ngan halaknaba tawko horendi ima halaklaga chakuna chaminanaba ai ngairamgadoribani numit yumdringaida halaknaba tawkoima ngarangi nga tawba khajiktuga hangam kharamaga thongjilamke ai thenglaklavadi nang soibu ngaigano phat hekta sathoklam ikhoidiyada amara khajik chaminabani na phai nangdi yumsida na thanta lehaubanina ai ngairine na kuina khangbado tawramgano yari khai nangna hotnarake aisu asi hairaga tharo thengthra haiduna makokta yetnaba kokset oinaba khudai amanbadu paiduna thokirami nungsisu mamamu yengduna wadi makha tadana tumina yengduna lehaurami aigi mase nunghaiba saruk tamiramdredako adubu ima nachana nongmatu oirabasu imabu pena nokhankhigani imabu nunghaina thamba haibase aigidi tangai phadabani nungsi asi khalladuna magi tawgadaba thabak mayam adu loisinaba haiduna imungda sangkirami sajaugi manau nupa ama leirami nungsigi makhura sajauna matam sadam leikhidraba matungda manau nupa aduna nungsi amadi tharuna leiriba yumpham adu sorok matai oibana yumpham adubu pambadagi toina khatnaba hauraklammi adubu leiriba khul adugi ahal laman singna sajaugi yumphamdi ahal oibanina yet thangbaduda oigadabani haiduna hainaba ama leikibadagi sajaugi manau nupa aduna thamoida mama masabu badanam ama natraga ama piduna yumpham adudagi tanthokkinaba haiduna asengba tanja yengduna ta lakibani nongmagi numidangi mama masa anidu chakhumda sak thuminaduna leirami ima khuratona samal sayase simjanmagi khudong chaba lawraga golase asum khopchilaktribasibu kaino makhoi ga tainaba khongbalama thaina aina piklingaida yam chauna kanma phawba ngamdara leirambada hojikti sum khopchilakpada khubakmukta ngaichilakle bema lairabagi wakat pham leite misang leite haibaduni nang pabaga hek pukminaba manaw mani haibada ikaiba poi mana tawribase khardi hemallabani nang paba leiringai matamdani asuk hena akaibadi tawramte aduba hojikti mana ikhoise mitop lamlanba amada utkadaba ngangadaba wangang sangangdi khara khek helabani tawrise aina kaino hek nungaidabaga imada pumnamak haibasu imasu nungairoi khanduna khangni asukoi makoigi yumda yu thakpa miyamna pusilaga sana yunaiba namittadi aibu nungsiba saduna kauraga magi mamanaba kharada khangnanaba haibasu yaukhrabani adubu idom jalaibanina aina thabak leure hairaga aigi bifam thokpado piraga adu prap lakibani
ꯍꯩ ꯅꯃꯤꯠ ꯅꯅꯥ ꯄꯪꯕ ꯌꯥꯕ ꯅꯠꯇꯦ ꯊꯥꯏꯅ ꯅꯠꯇꯤꯌꯦ ꯅꯪ ꯈꯨꯔꯥꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯅꯪ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯪꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯏꯆꯥꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯀꯣ ꯃꯁꯤ ꯈꯛꯅ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯒꯗꯕꯅꯤ ꯈꯨꯗꯤ ꯊꯤꯕꯗ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯅꯣꯛꯅꯐꯝ ꯉꯥꯛꯇꯅꯤ ꯈꯪꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯜꯂꯤ ꯏꯃꯥ ꯂꯩꯇꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯑꯗꯨꯕꯨ ꯃꯤꯅ ꯐꯔꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯏꯃꯥꯒꯤ ꯇꯨꯡ 이ꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯩꯉꯣꯏ ꯄꯦꯛꯄꯗꯣ ꯌꯥꯎꯔꯁꯤꯔ ꯈꯪꯗꯦ ꯃꯗꯨ ꯌꯥꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯁꯦ ꯌꯥꯝꯅ ꯆꯥꯗ ꯊꯣꯡꯗ꯭ꯔꯕꯗꯧꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯄꯨꯏ ꯍꯥꯏꯅꯈꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯤꯁꯥꯀꯣꯟ ꯑꯁꯤꯗꯒꯤꯁꯨ ꯅꯤꯡꯊꯤꯅ ꯁꯦꯜ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯔꯤꯕꯅꯤ ꯏꯪꯈꯣꯜꯒꯤ ꯊꯥꯔꯤꯕ ꯄꯣꯠꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯁꯤꯒ ꯑꯗꯨꯝ ꯏꯃꯥ ꯏꯆꯥ ꯆꯥꯕꯗꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯤꯗꯅ ꯅꯪꯅ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯅꯃꯥꯟꯅꯕꯤ ꯑꯃ ꯀꯧꯔꯒ ꯉꯥꯏꯍꯥꯛ ꯍꯦꯛꯇ ꯂꯩꯃꯤꯟꯅꯧ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯃꯈꯣꯏꯅ ꯄꯪꯇꯧ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯆꯦꯛꯁꯤꯟꯅꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯖꯔꯝꯃꯤ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯐꯤ ꯁꯥꯕꯁꯨ ꯂꯦꯞꯂꯝꯗꯦ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯁꯥꯖꯔꯤꯕ ꯐꯤ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯂꯂꯣꯟꯕꯤꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯒꯤ ꯁꯦꯜ ꯈꯔ ꯈꯔꯁꯨ ꯑꯗꯨꯝ ꯄꯤꯕ ꯑꯣꯏꯕꯅ ꯅꯨꯡꯁꯤꯁꯨ ꯃꯁꯥꯒꯤ ꯁꯦꯜ ꯊꯣꯛꯄꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯃꯅꯤꯡꯗꯤ ꯑꯗꯨꯝ ꯊꯨꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯀꯥꯏꯗꯅ ꯇꯧꯕꯁꯤꯅ ꯅꯨꯡꯁꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯀꯌꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅꯁꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯥꯒꯠꯅꯔꯝꯃꯤ ꯊꯔꯣꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯅꯪꯗꯅꯕ ꯍꯣꯠꯅꯖꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯤꯕ ꯃꯍꯥꯛꯅ ꯂꯩꯉꯣꯏ ꯄꯦꯛꯄ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯊꯤꯀꯥ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯅꯨꯡꯁꯥꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤ ꯃꯌꯥꯝ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛꯇ ꯊꯥꯈꯤꯁꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯅꯦꯝꯊꯕ ꯉꯥꯏꯔꯒ ꯑꯃꯨꯛ ꯁꯨꯅꯕ ꯃꯌꯥꯝꯒꯤ ꯍꯩ ꯃꯍꯤ ꯑꯃꯃꯝꯇ ꯊꯛꯁꯤ ꯍꯥꯏꯕꯕꯨ ꯁꯣꯝꯗ ꯂꯣꯏꯅꯃꯛ ꯀꯥꯈꯠꯄꯤꯔꯛꯑꯣ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯄꯦꯛꯂꯤꯕ ꯃꯈꯣꯏ ꯅꯨꯄꯤ 5 ꯑꯃꯒ ꯅꯨꯄꯥ 2ꯒꯗꯤ ꯊꯤꯀꯥ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯕꯗꯨꯗ ꯇꯨꯔꯦꯜꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯈꯔ ꯇꯣꯡꯕ ꯏꯁꯤꯡ ꯀꯪꯕ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯊꯔꯣꯗꯤ ꯃꯊꯟꯇ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯕꯗꯨꯗ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯊꯔꯣ ꯅꯪꯕꯨ ꯀꯥꯔꯛꯈꯣꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯋꯥꯕꯅ ꯂꯣꯏꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯄꯨꯟꯕꯁꯤꯗ ꯅꯪꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯒꯦꯒ ꯑꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤꯕꯣ ꯏꯆꯦ ꯁꯨꯝ ꯈꯨꯗꯦꯡ ꯑꯅꯤꯁꯤꯃ ꯊꯥꯡꯖꯜꯂꯝꯁꯤꯔ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯀꯥꯔꯛꯂꯒꯦ ꯏꯆꯦ ꯊꯕꯛ ठेकेदारदुना हाइगुमदना थरोगी मथौनासे अइदि कलक्चख्रे अखोइ नुपीगदि थरोइगा येंगनबदा आरे हौरे नोंगानबगी हौगलोना मदु खक्तंग लाउनबदा अवाबा मनि ओइनरिसे मसा लाइरिक तम्बा चटपगी अयुकी चाक फाउबा अइना थोंगदुना पिजरिबन अइदि महौसाना नुपीदा थीना तौबसु कया हाइनदबा इते अदुना अइना फाउबा याम नुंगाइना थंबिरिबनि चांदनीना होइदा होइदा इबुंगो होइगुंबदा लैजबा नुपीदुदि मराइबक थंबाल सातपा हाइबदुनिदना इबुंगोदि अइखोइ मयामगिसु अवाना तारकपा मतमदा मतेंगसु पांगबिख्रबा अइखोइ मयामगी जीविका ओइरिबनिदो मिनुंगसि चाउबदुननि हौजिकसु इबुंगोगिनि हाइबदा मिचंग संगदगी ओइरो सेलगी ओइरो अवातपा लैत्रिबा थबाना मानि मानि इसे चांदनीना हाइसु हाइबनि अइखोइ इबुंगो ठिकादारसि ओंथोकनसु पुक्सेल चाउख्रबा ओंथोक इतै मोइना नुसिबिदुना पंघाइदा हाइबिरि अइनबु करि हेना खंगु हाइरुगबा अइखोइ मियोइबो ओइना हिंमिनबा हाइबसिदि अवात अपा थाथोक तासिन तौनदुना मतेंग इतेंग पांगनबसि अइना पामजबसु सेल नमथीना पाइरे हाइरसु मी तिनबा याद्रबदि कैदौरोनि अदुना अइगिदि हिंलिङै मतेक असिदा अइना लैजबा पुंबा कना लैजद्रबसिंगदा कथोकपा हराउ हराउ नुंगाइना लैमिनजबसि खक्तनि सिनमि नुपा यावबदुदा चुमि चुमि मियोइबे खोइसे कयामु कुइना हिंगुगबन इबुंगोगी मतेंगदगी अइखोइसु इमुंग मनुंगी अवात अपा लैरंबा मयामदो ngasi ngasi mak khara safaba oirakdana mimanaba ngamlakliबसे
Tharosu turel-dagi karaktuna makhoi mayam leiribaduda changsilaktuna phamba yaurare. Thikadar aduna Tharogi maithong aduda humangnaga lik-lik karakpada uraduna yam nungaitabagi matau utlaga hairaklammi. Yamna wana uri. Mayamna ngahak pothabasida Tharo nangsu khara pothaba yawba oina wari wata yawbasu fai. Thabak haisidi loiba khamba naide. Pothaba haitrabadi naha oiri haibagi kaubu makai phibamdo ahal sum mansilakaniko. Makokta yeliba kokset adu tapna lauthoklaga Tharo mamaida tarakliba humang adu tapna taithoklaga. Dada, hausik thabo haina kanagi wakhalda mu keningba langningba poktawribanuda. Naha oiba ahan oiba aingondadi karisu khenaba lairaktreda. Aigi haibabu isa nupi asina nungaina leizakib. Mahakna leigadawriba nupa aduna aibusu apokpa mamamakni khalaga lemhawriba punsi matek ase mato lomna hingkibasi khaktani aina laining oizariba haibabu. As wakhaldi itai moising asidagi naha ioi oina Tharohnabu hena leisinkhre haisinadi aduk naha oiriba nangna adumna sahi yamna leisinkhrebagi wanganga tarokpasidi nungaiteda tabada. Haitai mathaba kai nanauna haribasibo thaba sumi bungo aikoinasu haribani Tharose masana hani haibase kauraman aikoi pauta hausik wakhalse ahal oirega nongta khaludi naha oiri boida khali nungai thu haibase yakhijabani do adubudi magisu ningjaba ma leituna tawriba oirini mi amaga mano haibadi yaroido adunani hoite adubudi su adubu yamna pamuzaba Tharogi punsise adugi aina adum chamna haijabanida mayamna silge sinba leirabasu aingonda ikoidana adum hainaba adubu Tharodi aise asuk koina thengnarakpasi ngasi phawba yamna lapnana mitop amagum leibasida aingonda karino haiba asoiba oiro leirabra idana khanjaba yauraktribani nate ta adumna khanbiga aigi oinadi adugumba karisu leizadeda aigi khusuman awaman asikhaktana aigi isanupi gaiga yam lemna pana dum hingjabanida aina mateng darkar leirakpada adum mayamgi mateng laurakpasu leirakani aigidi mayam leiri haiduna nungaizaribani lana khanbigano hoi adumna lapnadana loinaba amaga mateng pangnabasini ainasu pamjaribasi asiyairaga thikadar nupa aduna Tharogi hakchang adu amuktang pulap yenglai Tharosu mamai thok onthok duraga onsilakpada nupa aduna adumna yengduna leirambadu ubada masadu swai lauki nupa aduna yenglamliba mityeng adu ubada nahan makhaiga manadaba karigumba ahongba ma ubagum khanki adubu Tharo mafi semjinjai aduga leiriba mayam adudagi mahak halamlage turel kumlamlage haidun hairamlaga kumkhri thikadar nupa adusu mamit kuptana yengduraba adudadi Tharona yamna hainadabagi matau ama ulambaduda ikaiba piramba oina thokirami numitumadi mahi thabak sunakre nungsa sunem tharakpaduda makoigi nongmagi tangadaba sel adu yaunaba haiduna thabak pangnaba hotnakirami Tharo mathamoida khalli karino aina ngasi uriba matausibo nan makai mahakna yamna minungsi saw mibu mateng pangbo oina uhalaga asi aingonda ahakna yengliba mityeng asina taklibasina kari tawgida ngamba senjau paibani haiduna aibu wakhalama khaliba haibadura karigumba adumna khalama thoklabadi aina aigi khongphamse soibadi langani mafam asida thabak suba yaubadagi aigi mungdi adumak laina puzaribani masidagi muktoklaga aina kari suduna hingba Tharodo wakhal mawon khalai mahakna sumna khalibagi maramdi mamangda thangnaba khul amagi imungi mateng pangbo oina thagi sel khara su phangi haiduna imungi thabak mateng pangba chatlami adubu imung adagi nupa dusu Tharona thabain khang tawdun leiba khudingi mangi seba tawnaba haiduna toina kausilaki kanasu leitaba tanja yengduna Tharobu nupi oibigi ikai khumnaba mangamnaba hotnarikibe thawdok thokkibani adubu laibak phabadagi Tharo namit aduda atopma mi amana nupa adubu unaba lakpadagi mahak nanthokduna mayum tana selakibani numit adudagi amuk hana yum aduda Tharo chatkire izatki wafam oibana mahak machanupisu hayeng tungda mingjat thirakani khanbagi Tharona kanasu haidoktana lotsimduna khangkibani Tharo wakhalda laitadaba asum helaki mahakki matu sollaba punsida thengnarakiba
ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯅ ꯃꯍꯥꯛ ꯅꯨꯄꯥ ꯄꯨꯝꯅꯃꯛꯀ ꯅꯛꯁꯤꯟꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯈꯨꯔꯥꯗꯣ ꯅꯨꯡꯁꯤꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅ ꯌꯨꯅꯩꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕꯨ ꯀꯧꯗꯨꯅ ꯁꯦꯕꯥ ꯇꯧꯍꯟꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯍꯩ ꯅꯨꯡꯁꯤ, ꯉꯁꯤꯗꯤ ꯅꯗꯣꯝꯆꯥꯁꯨ ꯃꯄꯥꯝꯗ ꯆꯠꯀꯅꯤ꯫ ꯃꯕꯨꯡꯒꯤ ꯆꯨꯔꯥꯀꯨꯔꯣꯟ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯈꯔ ꯊꯕꯛꯀꯤ ꯁꯦꯜ ꯄꯥꯅꯕꯒꯤ ꯆꯥꯛ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯇꯧꯔꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯊꯤꯔꯒ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯀꯧꯕꯗ ꯅꯪ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯈꯔ ꯍꯦꯛ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯈꯨꯔꯥꯇꯣꯟ, ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯛꯂꯒꯦ꯫ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯤ ꯊꯕꯛꯇꯣ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯝꯂꯒ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯣꯏꯅ ꯌꯨ ꯊꯛꯄꯒꯤ ꯁꯦꯕꯥ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯀꯧꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯌꯨ ꯊꯛꯄꯒꯤ ꯁꯦꯕꯥꯕꯨ ꯀꯅꯥꯅ ꯇꯧꯅꯤꯡꯒꯗꯕꯅꯣ? ꯇꯥꯞ ꯇꯥꯅ ꯉꯥꯎꯁꯤꯜꯂꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯋꯥꯖꯥꯎ ꯈꯣꯟꯖꯥꯎ ꯊꯥꯗꯅ ꯈꯠꯅꯔꯛꯄꯁꯨ ꯌꯥꯎꯗꯣꯏꯅꯤ꯫ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯚꯥꯔꯤ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯅꯨꯡꯁꯤ ꯋꯥꯏꯔꯝ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯤ ꯁꯥꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯤꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯁꯨ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯟꯅ ꯇꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯔꯥꯇꯣꯟ, ꯆꯥꯛ ꯊꯤꯔꯛꯄ ꯌꯥꯔꯗ꯭ꯔꯥ? ꯀꯔꯤ ꯋꯥꯠ ꯑꯄꯥ? ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯊꯤꯖꯤꯜꯂꯛꯑꯣ ꯆꯥꯛꯇꯣ, ꯂꯥꯝꯅꯕꯁꯨ ꯌꯥꯎꯅꯔꯝꯂꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯇꯦꯡꯀꯣꯠ ꯑꯃꯗ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯍꯥꯞꯂꯒ ꯄꯨꯈꯣꯀꯣ꯫ ꯆꯥꯛꯈꯨꯝꯗ ꯆꯪ, ꯁꯤꯡꯗꯨ ꯏꯟꯁꯤꯜꯂꯨ꯫ ꯏꯟꯁꯥꯡ ꯃꯍꯤꯗꯣ ꯈꯔ ꯁꯧꯖꯈꯤꯁꯅꯨ ꯍꯥꯏꯗꯅ ꯊꯥꯡꯒꯠꯂꯝꯕꯅꯤ꯫ ꯁꯤꯡꯗꯣ ꯀꯗꯥꯏ ꯃꯇꯥꯡ ꯌꯧꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡ꯫ ꯍꯣꯏ ꯈꯨꯔꯥꯇꯣꯟ꯫ ꯃꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯇꯥꯏꯕꯣꯍꯜ, ꯑꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯔꯣ? ꯀꯔꯤꯅꯣ ꯑꯩꯅ ꯇꯣꯏꯅ ꯂꯥꯛꯇꯕꯅꯔ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯃꯁꯛꯁꯤ ꯈꯨꯐꯖꯕ, ꯇꯨꯕ ꯆꯨꯡꯉꯤ ꯍꯥꯏꯕ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯗꯤ ꯀꯩꯅꯣꯝ ꯐꯥꯎꯔꯛꯏ꯫ ꯃꯥꯅꯤ ꯏꯇꯩꯃꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯃꯈꯥ ꯊꯪꯕꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ꯫ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯀꯔꯤꯅꯣ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯣꯛ ꯍꯦꯛ ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯦꯡꯕꯩꯔꯣ ꯇꯥꯗ? ꯑꯁ, ꯇꯥꯗꯅꯕꯨ ꯌꯥꯔꯕꯗꯤ ꯉꯁꯤ ꯍꯦꯛꯇ ꯄꯨꯖꯈ꯭ꯔꯁꯨ ꯌꯥꯔꯦ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅ ꯌꯨꯝꯗ ꯑꯃ ꯂꯩꯔꯤꯕꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯒ ꯃꯅꯥꯇꯣꯟꯒ ꯁꯝꯅꯗꯨꯅꯇ ꯂꯩ꯫ ꯑꯩ ꯃꯥ ꯎꯕꯗ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯃꯁꯛꯃꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯥ ꯂꯧ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ꯫ ꯍꯌꯦꯡ ꯈꯔ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯃꯔꯜꯗ ꯌꯦꯡꯂꯒ ꯂꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯗ ꯀꯂꯤꯃꯥꯏꯕꯨ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯦꯒ ꯍꯥꯏꯅꯤꯡꯗꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯇꯧꯔꯤꯁꯦ꯫ ꯁꯦꯠꯧ ꯆꯥꯊꯣꯛꯄꯅ ꯃꯔꯣꯜ ꯑꯃ ꯁꯣꯔ ꯃꯅꯨꯡꯒꯁꯨ ꯅꯞꯊꯩꯕꯅ ꯑꯃꯨꯛꯇꯣꯏꯕ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯀꯦꯅ ꯅꯥꯟꯅ ꯂꯩꯔꯒꯕꯨ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯤ꯫ ꯑꯩ ꯃꯥ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯃꯣꯏꯗꯕ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯄꯨꯊꯕꯗꯨ ꯃꯉꯥꯏꯔꯕꯅꯤ꯫ ꯈꯣꯡꯁꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ ꯍꯥꯏꯕꯅꯤ ꯇꯥꯗ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯏꯅꯥꯎꯁꯦ꯫ ꯅꯠꯇꯦ, ꯌꯦꯡꯕꯗ ꯈꯔ ꯌꯦꯡꯂꯒ ꯂꯧ ꯌꯥꯗ꯭ꯔꯥ ꯅꯪ? ꯅꯨꯄꯤꯒꯤ ꯃꯔꯜ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯄꯨꯟꯁꯤ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯅꯗꯕ ꯅꯨꯄꯤ ꯂꯧꯕ ꯃꯇꯝꯗ ꯑꯗꯨ ꯍꯣꯏꯅꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯪꯅꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯆꯦꯟꯁꯤꯟꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ꯫ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯀꯔꯤꯅꯣ ꯃꯁꯛꯁꯨ ꯐꯖꯗꯦ, ꯀꯩꯗꯥ ꯑꯃ ꯇꯧ, ꯑꯗꯨꯒ ꯅꯪꯅ ꯗꯨꯛ ꯊꯨꯅ ꯅꯨꯄꯤꯗꯣ ꯂꯧꯈ꯭ꯔꯤꯕꯗꯤ ꯍꯥꯏꯗꯅ꯫ ꯇꯥꯗꯥ, ꯃꯆꯤꯟꯒꯥꯏꯁꯤꯗ ꯈꯨꯗꯤꯝꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯇꯧꯔꯤꯗꯣ꯫ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯗꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯔꯜꯗꯣ ꯌꯦꯡꯂꯒ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯔꯤꯕ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯋꯥꯗꯔ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯨꯗꯅ ꯍꯦꯛꯇ ꯅꯝꯆꯦꯟ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯎꯔꯒ ꯑꯩ ꯂꯥꯏꯕꯛꯁꯦ ꯈꯨꯇꯨꯝ ꯁꯨꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯁꯨꯡ 12 ꯊꯣꯛꯅ ꯊꯨꯒꯥꯏꯅꯤꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯕ ꯖꯥꯠꯅꯤꯗ ꯇꯥꯗ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ, ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯦ, ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯃꯆꯤꯡ ꯃꯁꯣꯟ ꯑꯃꯁꯨ ꯇꯧꯏ꯫ ꯑꯩꯈꯣꯏ ꯂꯥꯛꯄ ꯀꯥꯏꯁꯦ ꯇꯤꯟꯅꯍꯟꯅꯤꯡꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔ ꯈꯪꯗꯦ, ꯑꯃꯨꯛꯇꯣꯏꯕ ꯁꯨꯛꯇꯣꯛꯄꯒ ꯄꯩꯊꯣꯛꯄꯒ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯏꯇꯥꯎꯁꯦ ꯏꯃꯨꯡꯗ ꯂꯩꯇꯦꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯅ ꯏꯃꯨꯡꯗꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯕ, ꯑꯗꯨꯗ ꯅꯨꯃꯤꯠꯇꯣ ꯏꯁꯣꯞ ꯑꯃ ꯁꯣꯞꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯑꯝꯗ꯭ꯔꯕꯅꯤ꯫ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄꯪꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯉꯥꯅꯞꯅ ꯏꯁꯤꯡꯗ ꯃꯊꯤ ꯆꯤꯠꯄ ꯐꯥꯎꯕ ꯎꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯏꯇꯥꯎꯒꯤ ꯃꯥꯏ ꯌꯦꯡꯕꯒꯤ ꯑꯩ ꯅꯨꯃꯤꯠꯇꯣ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯕꯗꯤ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ꯫ ꯏꯇꯥꯎꯒꯤ ꯃꯐꯝꯗꯣ ꯆꯨꯝꯂꯝꯒꯅꯤꯀꯣ? ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯌꯥꯝꯅ ꯐꯖꯅꯤꯒꯁꯨ ꯁꯥꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯃꯨꯛ ꯋꯥꯖꯥꯎ ꯉꯥꯡꯂꯛꯄꯗꯨꯗ ꯁꯣꯔ ꯃꯅꯝꯗꯣ ꯃꯆꯤꯟ ꯑꯆꯧꯕꯗꯨꯒ ꯆꯥꯎꯊꯣꯛꯂꯒ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯏꯇꯥꯎꯈꯣꯏꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯗꯨꯗꯅꯤ ꯑꯩꯅ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯋꯥꯟꯊꯕ ꯌꯥꯎꯔꯤꯕꯁꯦ, ꯃꯥꯒꯤ ꯁꯣꯔ ꯃꯅꯝꯗꯨꯗ꯫ ꯏꯕꯣꯍꯜꯅ
ꯆꯥꯔꯤ ꯊꯛꯂꯤꯉꯩꯁꯤꯗ ꯅꯈꯣꯏꯁꯤꯗꯤ ꯑꯣꯏꯕ ꯇꯨꯀꯠꯆꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯝꯇ ꯂꯦꯞꯄ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯆꯥꯈ꯭ꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯟꯗꯣꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯆꯥꯛꯁꯤ ꯀꯃꯥꯏꯅ ꯆꯥꯁꯦꯕ ꯅꯣꯏꯁꯤꯗꯤ ꯐꯔꯦ ꯏꯅꯥꯎꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯃ ꯍꯦꯛꯇ ꯆꯠꯁꯤꯗꯣ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯃꯅꯝ ꯆꯦꯟꯕꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯣ ꯅꯪ ꯁꯦꯜꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯕ ꯇꯥꯕ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯤꯁꯤ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯇꯥꯗꯥ ꯁꯦꯜ ꯀꯌꯥꯅ ꯍꯦꯛ ꯇꯥꯌꯨꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯁꯅꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯃꯗꯨ ꯀꯥꯏꯔꯒ ꯍꯦꯛꯇ ꯄꯤꯔꯒ ꯂꯣꯏ ꯑꯩ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯗꯕ ꯍꯦꯃꯟꯕꯗꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯇꯥꯗꯥ ꯄꯥꯝꯗꯕ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕꯒꯤ ꯑꯋꯥꯕꯁꯤ ꯇꯥꯗ ꯀꯣꯏꯅꯗꯤ ꯈꯪꯂꯛꯄ ꯑꯩꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯅꯠꯇꯦ ꯃꯃꯤꯡꯕꯨ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯤ ꯀꯧꯕꯅꯤꯅꯦ ꯊꯥꯏꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯅꯨꯡꯁꯤꯗꯤ ꯄꯤꯛꯂꯝꯈꯤ ꯑꯗꯨꯒꯤ ꯅꯪꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯌꯦꯡꯕ ꯌꯥꯝꯅ ꯂꯥꯛꯂꯕꯅꯤꯅ ꯏꯅꯥꯎ ꯏꯕꯨꯡ ꯇꯥꯗꯥ ꯃꯤꯗꯒ ꯄꯤꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯍꯦꯛꯇ ꯑꯣꯏꯔꯗꯧꯅꯤ ꯇꯥꯗꯒꯤ ꯑꯋꯥꯃꯟ ꯀꯌꯥꯅꯣ ꯍꯦꯛꯇ ꯅꯅꯥꯎꯅ ꯇꯧꯔꯗꯧꯅꯤꯀꯣ ꯃꯃꯤꯡꯒ ꯃꯁꯛ ꯀꯧꯊꯣꯛꯅꯕ ꯆꯥꯅꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯗꯣ ꯍꯦꯛ ꯊꯣꯛꯏ ꯇꯥꯗꯥ ꯁꯠ ꯌꯦꯡꯕꯗ ꯍꯦꯛꯇ ꯈꯣꯏꯗꯥꯈ꯭ꯔꯕꯅꯤꯀோ ꯑꯗꯨ ꯐꯔꯦ ꯇꯥꯗꯥ ꯑꯃꯨꯛꯇ ꯆꯥꯛ ꯊꯥꯡꯗꯣꯛꯍꯟꯕꯤꯔꯛꯎ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯒꯦ ꯑꯗꯨ ꯇꯥꯗꯥ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣꯃ ꯈꯟꯈꯤꯅꯤ ꯍꯣꯏꯗ ꯑꯁꯤꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯨꯡꯁꯤ ꯆꯥꯛꯇꯣ ꯊꯥꯡꯗꯣꯔꯛ ꯈꯨꯔꯥ ꯍꯣꯏ ꯁꯣꯝꯗ ꯆꯥꯛꯇꯣ ꯈꯔ ꯑꯝꯇ ꯊꯨꯔꯧꯅꯦ ꯈꯨꯔꯥꯇꯣꯟ ꯂꯣꯏꯔꯦ ꯄꯨꯊꯣꯔꯛꯂꯒꯦ ꯑꯁ ꯈꯣꯟꯖꯦꯜꯁꯤꯗꯤ ꯈꯣꯏꯊꯣꯛꯅꯤꯀꯣ ꯇꯥꯗ ꯑꯩꯗꯤ ꯉꯁꯤꯈꯛ ꯎꯔꯒ ꯉꯥꯎꯔꯦ ꯀꯝꯗꯧꯅꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯇꯥꯗ ꯑꯩ ꯎꯅꯤꯡꯕꯅ ꯂꯩꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯈꯔ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪ ꯐꯨꯕꯤꯈꯤꯗꯅ ꯑꯃꯨꯛ ꯅꯈꯣꯡꯂ ꯅꯈꯨꯠ ꯑꯃ ꯊꯨꯗꯦꯛꯄꯗ ꯁꯦꯛꯂꯒ ꯅꯨꯡꯁꯤ ꯎꯅꯕ ꯂꯥꯛꯀꯅꯤꯀꯣ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯞꯇ꯭ꯔ ꯑꯃꯗꯤ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯗꯧꯒꯦ ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ ꯃꯥꯅꯁꯨ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯡꯁꯤꯅ ꯆꯥꯛ ꯄꯨꯈꯝ 3 ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯈꯥꯕꯗꯤ ꯅꯨꯡꯁꯤ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯂꯒ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯂꯒ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯜꯗꯤ ꯅꯨꯡꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯦ ꯈꯥꯕ ꯏꯕꯣꯍꯜꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯂꯣꯟꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯍꯥꯏꯅꯔꯝꯃꯤ ꯊꯪꯅꯕ ꯆꯌꯣꯜ ꯑꯗꯨꯒꯤ ꯊꯕꯛ ꯍꯥꯡꯉꯤ ꯍꯥꯏꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯑꯃꯨꯛ ꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯊꯕꯛ ꯁꯤꯟꯗꯣꯛꯅꯗꯨꯅ ꯄꯥꯈꯣꯜ ꯊꯥꯕꯅ ꯊꯥꯈꯤꯕ ꯑꯁꯨꯝꯅ ꯁꯤꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯈꯛꯅ ꯏꯕꯣꯍꯜꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯥꯛ ꯏꯁꯤꯡ ꯁꯦꯝ ꯁꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯈꯥꯕ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ ꯅꯨꯡꯁꯤ ꯃꯈꯣꯏꯅ ꯆꯥꯛ ꯄꯨꯔꯛꯎ ꯍꯥꯏꯕ ꯀꯥꯗꯨꯗ ꯃꯈꯨꯠꯇ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯡ ꯆꯥꯏꯁꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯈꯥꯕꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯡꯗꯣꯛꯑꯣ ꯇꯨꯃꯤ ꯂꯩ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯖꯗꯨꯅ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯅꯈꯨꯔꯥꯁꯤꯒ ꯌꯥꯅꯔꯕꯅꯤ ꯅꯪ ꯂꯧꯗꯣꯏꯁꯤ ꯇꯔꯥꯏꯅ ꯅꯠꯇꯦꯅꯦ ꯁꯦꯟ ꯌꯥꯝ ꯑꯃ ꯇꯤꯡꯂꯤꯕ ꯅꯈꯨꯔꯥꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯔꯕꯅꯤ ꯁꯥ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩꯕꯨ ꯅꯈꯣꯏꯅ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯁꯥꯟꯅꯄꯣꯠꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯀꯔꯤꯒꯨꯝ ꯑꯩꯕꯨ ꯍꯦꯛ ꯁꯣꯛꯂꯛꯄꯗ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯈꯛ ꯅꯨꯄꯤꯅꯤ ꯃꯇꯨ ꯁꯣꯜꯂꯤ ꯃꯇꯥꯒꯨꯝ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗꯕ ꯅꯨꯡꯁꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯂꯥꯎꯈꯨꯝ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯗꯣꯔꯤꯕ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏ ꯅꯪꯕꯨ ꯑꯣꯠꯀꯦ ꯅꯩꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯊꯝꯗꯣꯏꯅꯤ ꯅꯈꯨꯠ ꯇꯥꯝꯂꯒ ꯄꯤꯖꯅꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯍꯜꯂꯣꯏ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯁꯥꯖꯠ ꯅꯇꯨ ꯅꯆꯥ ꯂꯩꯅ ꯅꯪꯅ ꯈꯟꯖꯔꯤꯕꯗꯣ ꯑꯣꯏꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯉꯛꯇ ꯊꯧꯔꯤ ꯊꯨꯡꯍꯟꯒꯅꯤ ꯈꯪꯉꯣ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯈꯨꯔꯥꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯈꯣꯏꯅ ꯁꯔꯪ ꯃꯅꯨꯡꯒꯤ ꯁꯔꯥꯛ ꯇꯝꯅꯤꯡꯕ ꯃꯇꯝꯗ ꯁꯦꯠꯇꯨꯅ ꯆꯥꯕ ꯖꯤꯕꯒꯨꯝꯅ ꯉꯁꯤ ꯑꯩꯉꯣꯟꯗꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯁꯨ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯪꯉꯣ ꯅꯨꯡꯁꯤꯒꯤ ꯁꯞꯇ꯭ꯔꯗ ꯎꯕꯗ ꯈꯥꯕꯗꯨ ꯌꯨ ꯉꯥꯎꯔꯝꯕꯒ ꯈꯪꯐꯕꯒꯨꯝ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯊꯥꯔꯣ ꯊꯕꯛ ꯊꯥꯔꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ
ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯨ ꯍꯧꯅ ꯍꯧꯅ ꯀꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ, ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯕꯣ? ꯃꯅꯤꯡꯂꯣꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ? ꯑꯣ, ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯊꯥꯔꯣ ꯃꯅꯤꯡ ꯊꯣꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯃꯈꯨꯔꯥꯒꯤ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯍꯧꯅ ꯀꯞꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯊꯥꯔꯣ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯜꯂꯝꯕꯗꯨ ꯊꯥꯔꯣꯅ ꯊꯣꯡꯗꯨ ꯗꯣꯡ ꯗꯣꯡ ꯊꯤꯟꯗꯨꯅ, "ꯍꯩ ꯅꯨꯡꯁꯤ, ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡꯁꯤ ꯍꯥꯡꯉꯨ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ!" ꯈꯥꯕꯗꯨ ꯊꯥꯔꯣꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯇꯨꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯥꯕꯅ ꯅꯨꯡꯁꯤꯒꯤ ꯄꯥꯏꯔꯝꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯣꯛꯂꯝꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯪꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯈꯨꯔꯥꯇꯣꯟ ꯑꯩꯕꯨ ꯁꯦꯜ ꯈꯔ ꯄꯤꯗꯨꯅ ꯁꯥ ꯑꯁꯤꯗ ꯌꯣꯟꯊꯣꯛꯂꯝꯂꯤꯕꯅꯤ." ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯗꯕꯒꯤ ꯃꯑꯣꯡꯗ ꯑꯁꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯉꯥꯡꯈꯤꯔꯝꯃꯤ꯫ "ꯍꯩ ꯁꯥ! ꯅꯆꯥꯅꯨꯄꯤꯒꯨꯝꯕ ꯑꯁꯤꯗ ꯁꯔꯥꯛ ꯇꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯇꯨ ꯅꯆꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯪꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ! ꯂꯩꯀꯥꯏ ꯆꯠ ꯆꯠꯄ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ! ꯀꯅꯥ ꯂꯩꯕꯒꯦ? ꯃꯤꯐꯠꯇ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ!" ꯏꯕꯣꯍꯜꯗꯨ ꯃꯇꯩꯃꯅ ꯂꯥꯎꯔꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯇꯩꯃ ꯀꯔꯤꯅꯣꯅꯦ? ꯑꯃꯨꯛꯇ ꯑꯁꯥꯎꯕꯗꯣ ꯅꯦꯝꯊꯕꯤꯌꯨ. ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯅꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯁꯨ ꯐꯖꯕ ꯅꯠꯇꯦ. ꯀꯔꯤꯅꯣꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯟꯅꯈꯤꯁꯦ." ꯊꯥꯔꯣ ꯏꯕꯣꯍꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ "ꯅꯪ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯟꯁꯤꯟꯗꯨꯅ ꯅꯆꯥꯕꯨ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯁꯥ! ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ. ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯈꯥ ꯇꯥꯔꯒ ꯅꯪꯅ ꯐꯪꯂꯤꯕ ꯏꯖꯠ ꯁꯟꯃꯥꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯕꯒꯦ?" ꯈꯥꯕꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯊꯥꯔꯣꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ "ꯏꯇꯩꯃ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯒꯤ ꯃꯥꯏ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯏꯇꯩꯃꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯣ ꯅꯅꯥꯎ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯦ. ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯗꯤ ꯇꯥꯛꯄꯤꯒꯅꯨ. ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯒꯤ ꯅꯀꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯝꯂꯕꯗꯤ ꯊꯣꯛꯂꯝꯂꯣꯏ. ꯑꯗꯨꯕꯨ ꯃꯤ ꯃꯥꯟꯕ ꯁꯥ ꯅꯈꯣꯏ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯗꯒꯤ ꯉꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯅꯈꯣꯏꯗꯒꯤ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯁꯤ ꯎꯔꯒ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯇꯣꯛꯂꯣꯏ. ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯗꯣ ꯉꯁꯤꯗꯤ ꯅꯁꯥ ꯄꯨꯝꯕ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯍꯟꯒꯅꯤ." ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯍꯨꯞꯇꯨꯅ ꯏꯕꯣꯍꯜꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤꯅ ꯆꯣꯟꯕ ꯃꯈꯩ ꯇꯤꯜꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯍꯪꯂꯕꯗꯨꯗ ꯊꯥꯔꯣꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯇꯩ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯃꯈꯨꯔꯥꯃꯛꯅ ꯃꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯜ ꯈꯔ ꯄꯤꯗꯨꯅ ꯃꯤꯉꯣꯟꯗ ꯊꯥꯖꯔꯝꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯏꯕꯣꯍꯜꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ, ꯃꯗꯨꯡ ꯃꯅꯥꯎꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯋꯥꯔꯦꯞ ꯈꯨꯗꯛꯇ ꯂꯧꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯈꯥꯕꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯨꯕꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯈꯥꯕꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯥꯕꯒꯤ ꯅꯨꯄꯤ ꯃꯄꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯂꯒ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯩ ꯅꯦꯝꯊꯕꯗꯤ ꯂꯥꯏꯔꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯥꯕꯒꯤ ꯅꯨꯄꯤꯅ, "ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯁꯔꯝꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯍꯥꯛꯄꯨ ꯀꯩꯗꯧꯉꯩꯗ ꯀꯟꯈꯠꯂꯣꯏ." ꯃꯁꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯃꯈꯣꯡ ꯇꯦꯛꯂꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯣꯔꯣ ꯆꯤꯡꯂꯒ ꯅꯨꯡꯁꯤꯒꯤ ꯃꯈꯣꯡꯗ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒ, "ꯌꯥꯝ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ. ꯑꯩꯗꯤ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯀꯟꯈꯠꯄ ꯅꯨꯄꯤꯗꯨ ꯅꯠꯇꯦ. ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯪꯅ ꯁꯅꯩ ꯌꯨꯅꯩꯕ ꯇꯞ ꯇꯥꯅ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯈꯥ ꯊꯥꯕꯗꯤ ꯄꯠꯄ ꯅꯥꯏꯗꯕꯅꯤꯀꯣ. ꯅꯣꯡꯃꯗꯤ ꯐꯔꯛꯈꯤꯅꯤ ꯈꯜꯂꯒ ꯋꯥꯅ ꯉꯥꯏꯔꯛꯄꯅꯤ. ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦ. ꯅꯪꯅ ꯀꯔꯝꯕ ꯂꯥꯏ ꯁꯣꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯌꯥꯝꯅ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ. ꯅꯨꯄꯥ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧ. ꯅꯈꯣꯏꯅ ꯈꯨꯜꯂꯤꯡꯕ ꯁꯃꯥꯖꯅꯤ ꯍꯥꯏꯗꯨꯅ ꯅꯅꯤꯡ ꯄꯪꯇꯧ ꯇꯧꯕꯗꯒꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯀꯌꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗꯅ ꯂꯦꯜꯂꯤꯕꯅꯤ." ꯃꯤꯌꯥꯝ ꯑꯗꯨꯅ ꯈꯥꯕꯒꯤ ꯅꯨꯄꯤꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯗꯕꯗꯨꯗ ꯌꯥꯝꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯥꯔꯣꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯩꯍꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯥꯎꯅꯔꯤꯕꯗꯤ ꯃꯈꯨꯔꯥ ꯏꯕꯣꯍꯜꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯀꯌꯥꯔꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯕꯤꯈꯤꯗꯦ꯫
ꯑꯁꯥꯎꯕꯅ ꯊꯨꯝꯍꯠꯂꯕ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯏꯕꯣꯍꯜꯒꯤ ꯃꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯗꯕ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯃꯥ ꯃꯆꯥꯒꯤ ꯂꯝꯆꯠ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯇꯥꯕꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯂꯕ ꯃꯥꯂꯦꯝꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯨ ꯂꯧꯕ ꯉꯝꯒꯅꯤ, ꯃꯍꯥꯛꯅ ꯊꯔꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯣ ꯂꯥꯟꯒꯅꯤ, ꯑꯩꯗꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯅꯪꯂꯕꯤꯅꯤ꯫ ꯅꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ? ꯍꯌꯦꯡ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯩ ꯋꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯂꯣꯏ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯪꯒꯤ ꯅꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯜ ꯂꯩꯀꯥꯏ ꯀꯅꯥꯅ ꯅꯪꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯌꯥꯎꯈꯤꯕꯔꯅꯦ? ꯅꯨꯡꯁꯤ, ꯆꯤꯡꯅꯕ ꯑꯗꯨꯛ ꯌꯧꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯂꯧꯖꯔꯕꯗꯤ ꯀꯔꯝꯅ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯪ ꯂꯥꯟꯗꯦ, ꯂꯥꯟꯗꯕꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯧꯅꯥ ꯐꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕ? ꯂꯥꯜꯂꯝꯂꯕꯗꯤ ꯉꯁꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕꯁꯦ ꯂꯦꯞꯂꯝꯂꯣꯏ꯫ ꯂꯥꯟꯗꯕꯒꯤ ꯏꯁꯣꯔ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯅꯨꯡꯁꯤ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯉꯟꯅ ꯀꯥꯏꯅꯈꯤꯕꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯕ ꯑꯁꯤꯒꯨꯝ ꯇꯤꯡꯕꯤꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯑꯗꯨꯛ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯤꯕꯁꯦ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯏꯈꯨꯔꯥꯗꯨꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯝꯕꯗ ꯃꯤ ꯅꯠꯇꯕ ꯃꯍꯥꯛ ꯑꯃꯅ ꯑꯩꯕꯨ ꯍꯧꯈ꯭ꯔ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯅꯨ꯫ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ꯫ ꯅꯪꯒꯤ ꯈꯨꯔꯥꯇꯣꯟꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯈꯣꯜ ꯑꯗꯣ ꯄꯥꯝꯕꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏꯕꯨ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯃꯥꯅ ꯇꯧꯖꯈꯤꯕ ꯊꯕꯛꯇꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯅꯤ ꯃꯥꯅ ꯐꯪꯖꯔꯤꯕꯗꯣ꯫ ꯂꯥꯟꯗꯕ ꯅꯪꯅ ꯗꯨꯛ ꯁꯣꯟꯊꯔꯕꯗꯤ ꯃꯗꯨ ꯄꯥꯡꯗꯕ ꯃꯥꯜꯂꯤ꯫ ꯀꯞꯀꯅꯨ ꯅꯨꯡꯁꯤ꯫ ꯀꯞꯄ ꯅꯠꯇꯦ, ꯃꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯊꯤꯡꯕ ꯉꯝꯗꯅ ꯇꯥꯔꯛꯂꯤꯕ ꯄꯤꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯤ ꯀꯅꯥꯒꯨꯝꯅ ꯑꯩꯁꯨ ꯑꯃ ꯑꯣꯏꯔꯦꯀꯣ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯉꯁꯤꯗꯤ ꯃꯤꯁꯤ ꯊꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯣꯛꯂꯨꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯕꯁꯤꯗꯤ ꯀꯅꯥꯁꯨ ꯀꯤꯔꯨꯔꯅꯨ꯫ ꯅꯈꯣꯏꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯊꯦꯡꯅꯅꯤ꯫ ꯌꯦꯡꯉꯨꯗꯨ, ꯑꯩꯅ ꯏꯃꯥꯒ ꯄꯥꯕꯒꯗꯁꯨ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯂꯕꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯒꯅꯤ꯫ ꯅꯔꯥꯜ ꯂꯩꯇꯕ ꯅꯪꯕꯨ ꯃꯈꯣꯏꯅꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯅꯨꯡꯁꯤ, ꯑꯋꯥꯕꯅ ꯐꯨꯡꯒꯠꯂꯨꯔꯕ ꯊꯃꯣꯏ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯖꯔꯕꯗ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯈꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯋꯥꯁꯛꯆꯈꯤ꯫ ꯃꯍꯥꯛꯅ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯕꯨ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯥ ꯑꯅꯤ ꯐꯥꯔꯛꯄꯗ ꯊꯔꯣꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝꯐꯝ ꯑꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝꯅ ꯊꯥꯔꯒ ꯑꯆꯠ ꯑꯋꯣꯡ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯁꯪ ꯑꯆꯧꯕ ꯑꯃ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯈꯤ꯫ ꯊꯔꯣꯅ ꯃꯈꯣꯏ ꯇꯥꯖꯧ, ꯄꯨꯟꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯉꯁꯤꯗꯤ ꯉꯝꯅꯃꯛ ꯆꯠꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯐꯝꯗ ꯑꯋꯥꯠꯄꯗꯅ ꯊꯟꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯋꯥꯀꯠꯐꯝ ꯂꯩꯇꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯕꯤꯔꯝꯕ ꯊꯧꯅꯥ ꯀꯌꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯣꯛꯊꯛꯇ ꯍꯥꯞꯆꯗꯨꯅ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯕꯗ ꯋꯥꯏ ꯀꯧꯕ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯕ ꯏꯕꯣꯍꯜ ꯃꯁꯥꯒꯤ ꯂꯩꯖꯔꯝꯕ ꯌꯨꯝꯐꯝ ꯑꯗꯨ ꯐꯥꯎꯕ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯆꯪꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯕ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯆꯠ ꯆꯨꯝꯅ ꯋꯥꯖꯔꯁꯨ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯍꯤꯡꯖꯔꯛꯂꯕꯤ ꯊꯔꯣ ꯃꯃꯥ ꯃꯆꯥꯗꯨ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯆꯠꯈꯤꯗꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ, ꯑꯁꯝꯕ ꯂꯝꯕꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯀꯅꯥꯒꯤ ꯑꯁꯣꯟꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ꯫